ꯄꯨꯟꯁꯤꯒꯤ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯤ ꯃꯈꯜ ꯁꯨꯅ ꯊꯦꯡꯅꯔꯛꯄꯅ ꯃꯤꯁꯨ ꯈꯔ ꯀꯤꯗꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯇꯦꯡ ꯑꯃ ꯌꯥꯎꯗꯅ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯜꯗꯨꯅ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯦꯟꯁꯅ ꯁꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯒꯤ ꯃꯔꯨꯝꯗꯒꯤ ꯋꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯎꯞꯂꯤꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯂꯧꯊꯣꯛꯂꯒ ꯋꯥꯡꯂꯦꯟꯁꯨ ꯃꯤꯅꯣꯛ ꯃꯥꯡꯗꯅ ꯏꯔꯦꯝ ꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯁꯔꯚꯤꯁ ꯐꯖꯅ ꯇꯧꯔꯝꯃꯤꯗꯅ꯫ ꯑꯩꯁꯨ ꯀꯣꯐꯤ ꯑꯃ ꯑꯣꯔꯗꯔ ꯂꯧꯖꯒꯦ꯫ ꯀꯁꯇꯃꯔ ꯂꯥꯛꯂꯒ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯊꯣꯛꯑꯒꯦ ꯍꯥꯏꯔꯣ? ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯦꯟꯁꯅꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯁꯣꯛꯂꯛꯇ꯭ꯔꯤꯉꯩ ꯋꯥꯡꯂꯦꯟꯅ ꯌꯥꯝ ꯊꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯈꯨꯠꯆꯥꯎꯗꯨꯅ ꯊꯥꯖꯤꯟꯈꯤꯕꯗ ꯅꯨꯄꯥꯗꯨ ꯁꯜꯂꯒ ꯇꯥꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯏꯪꯉ ꯉꯛꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯒꯙꯥꯁꯤꯡꯁꯤꯗꯤ ꯐꯤꯕꯝꯁꯤꯡꯁꯤꯒ ꯑꯃꯨꯛ ꯊꯥꯕꯗꯁꯨ ꯌꯥꯎꯔꯣꯏꯗꯕꯁꯤꯡꯁꯤꯗ꯫ ꯋꯥꯍꯩꯗꯨ ꯁꯣꯜꯂꯝꯂꯒ ꯃꯨꯡ ꯏꯍꯥ ꯍꯥꯗꯅ ꯐꯤꯕꯝ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯒ ꯑꯇꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯅ ꯊꯧ ꯇꯧꯅꯔꯣ꯫ ꯑꯇꯩ ꯀꯁꯇꯃꯔ ꯂꯥꯛꯏꯁꯤꯡꯁꯦ ꯑꯣꯔꯗꯔ ꯂꯧꯅꯔꯣ꯫ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧꯗꯨ ꯇꯧꯅꯈ꯭ꯔꯦ꯫ ꯀꯥꯔꯟ ꯇꯥꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯃꯁꯝ ꯃꯅꯥꯗꯨ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏ ꯍꯦꯟꯁꯅꯥꯕꯨ ꯁꯣꯐꯟꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯥꯔ ꯋꯥꯡꯂꯦꯟꯒ ꯍꯥꯟꯅ ꯈꯪꯅꯖꯥꯠꯂꯣ? ꯈꯪꯅꯕ ꯃꯥꯜꯂꯤ ꯃꯑꯣꯡꯗꯣ꯫ ꯏꯃꯥꯏ, ꯏꯁꯝ ꯁꯝꯃꯤ ꯃꯥꯜꯂꯨꯔꯒ ꯍꯤꯡꯖꯥ ꯌꯥꯏꯇꯝꯕꯤ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯇꯨꯡꯗꯒ ꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯀꯤꯌꯨ ꯀꯤꯖꯩ ꯑꯩꯗꯤ꯫ ꯍꯦꯔꯥ, ꯃꯥꯅ ꯍꯦꯛꯇ ꯄꯪꯉꯝꯗ ꯉꯝꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅ, ꯑꯗꯨꯗ ꯈꯪꯅꯤ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯐꯠ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯆꯞ ꯌꯨꯡꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯪꯉ ꯉꯪꯅ ꯆꯪꯁꯤꯜꯂꯒ ꯀꯧꯔꯛꯏ, ꯑꯦ ꯁꯥꯔ, ꯌꯥꯝ ꯊꯥꯖꯗꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒ ꯌꯧꯕꯤꯔꯛꯄ? ꯑꯩꯗꯤ ꯄꯣꯠ ꯈꯔ ꯌꯧꯔꯛꯏ ꯍꯥꯏꯗꯅ ꯊꯣꯛꯎꯕꯅꯤ꯫ ꯁꯥꯔ ꯂꯥꯛꯄ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟ ꯍꯟꯅ ꯌꯦꯡꯂꯛꯇꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ, ꯇꯥꯃꯣ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯅꯣꯏꯅ ꯂꯥꯛꯄ ꯇꯥꯔꯦ꯫ ꯃꯦꯅꯦꯖꯔ ꯅꯪ ꯑꯃ ꯂꯩꯅ ꯀꯦꯐꯦꯁꯤꯗ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯃꯠꯇ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯀꯔꯝ ꯇꯧꯗꯣꯔꯤꯅꯣ? ꯅꯍꯥꯟꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯦꯅꯦꯖꯔ ꯅꯨꯄꯥꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯡꯂꯦꯟꯁꯤ ꯑꯗꯨꯝ ꯈꯧꯇꯛ ꯆꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯥꯎꯒꯟꯗꯦ ꯐꯤꯡꯒꯟꯗꯦ, ꯃꯕꯨꯛ ꯌꯥꯝꯅ ꯇꯞꯄ ꯅꯨꯄꯥꯅꯤ ꯋꯥꯡꯂꯦꯟꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯅꯥꯞꯆꯦꯛꯇ ꯌꯩꯗꯨꯅ ꯉꯥꯡꯕ ꯋꯥꯁꯤꯗꯅ ꯃꯦꯅꯦꯖꯔꯗꯨꯅꯁꯨ ꯏꯄꯥꯏ ꯍꯧꯒꯦ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯑꯁꯣꯏꯕ ꯑꯃꯁꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯁꯥꯔ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯁꯥꯔ꯫ ꯉꯁꯤꯗꯤ ꯂꯥꯛꯄ꯭ꯔꯥ? ꯍꯣꯏ ꯂꯥꯛꯏ ꯁꯥꯔ꯫ ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯃꯁꯥꯗ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯔꯝꯈꯤꯅꯤ꯫ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯐꯅꯤ ꯁꯥꯔ꯫ ꯑꯗꯨꯒ ꯅꯁꯥꯅ ꯈꯪꯅ ꯀꯦꯐꯦ ꯃꯅꯨꯡꯁꯤꯒꯤ CCTV ꯐꯨꯇꯦꯖꯇꯣ ꯍꯧꯖꯤꯛꯃꯛ ꯌꯦꯡꯉꯨ, ꯑꯗꯨꯒ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ꯫ ꯃꯦꯅꯦꯖꯔꯗꯨ ꯄꯪꯄꯥꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯇꯤꯡꯉꯛ ꯃꯩꯉꯛꯅꯗꯨꯅ ꯌꯦꯡꯂꯝꯂꯒ ꯇꯍꯥꯠ ꯆꯠꯈ꯭ꯔꯦ꯫ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯣ ꯋꯥꯡꯂꯦꯟꯅ ꯑꯣꯛꯂꯛꯏ, ꯍꯜꯂꯣ ꯁꯥꯔ, ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯐꯔꯦ, ꯁꯨꯝꯗꯧꯔꯁꯤ, ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡꯗꯁꯨ ꯑꯩ ꯄꯥꯎ ꯑꯃ ꯂꯧꯖꯔꯛꯈꯤꯒꯦ꯫ ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯑꯩ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯀꯣꯜ ꯊꯝꯈꯤꯕꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯃꯦꯅꯦꯖꯔ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯅꯥ, ꯁꯤꯅ ꯀꯦꯐꯦꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯗꯨꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯤ꯫ ꯅꯪꯗꯤ ꯍꯥꯟꯅ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯁꯥꯔꯅꯁꯨ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯡꯂꯦꯟꯅ ꯁꯨꯛꯌꯦꯡ ꯌꯦꯡꯂꯛꯇꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯦ, ꯅꯪ ꯊꯣꯛꯈ꯭ꯔꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯃꯦꯅꯦꯖꯔꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯡꯂꯦꯟꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯌꯦꯡꯗꯕꯤ ꯍꯥꯏꯔꯛꯏ, ꯌꯥꯅꯤ, ꯐꯝꯕꯤꯌꯨ꯫ ꯋꯥꯡꯂꯦꯟ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯃꯁꯥꯗꯨ ꯆꯤꯌꯔꯗꯨꯗ ꯄꯨꯂꯞ ꯉꯥꯊꯔꯒ ꯅꯨꯄꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯍꯦꯟꯁꯅꯥꯅ ꯃꯥꯒꯤ ꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯅꯤ꯫ ꯍꯦꯟꯁꯅꯥꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯃꯥꯏꯊꯣꯡꯗꯨꯗ ꯎꯠꯂꯛꯇꯦ, ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯛꯏ꯫ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯡꯂꯦꯟꯗꯣ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ ꯑꯣꯏꯅ ꯇꯧꯔꯛꯂꯦ꯫
ꯄꯤꯁꯨꯝꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨꯅ ꯍꯥꯏꯐꯦꯠ ꯈꯣꯠꯄꯣꯏ ꯀꯔꯤꯑꯣꯏ ꯇꯧꯗꯨꯅ ꯁꯥꯟꯅꯔꯒ ꯏꯇꯞ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯁꯤꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯛꯀꯗꯧꯔꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯀꯩ ꯍꯥꯏꯕꯅꯣ ꯁꯥꯔ? ꯋꯥꯡꯂꯦꯟ ꯃꯀꯣꯛꯇꯣ ꯇꯞꯂꯞ ꯍꯥꯏꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ, ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯕ, ꯑꯗꯨꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯂꯤꯕꯖꯥꯠꯅꯤ꯫ ꯍꯦꯟꯁꯅꯥꯗꯤ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯈꯪꯖꯗꯕꯅ ꯐꯠ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯏ꯫ ꯁꯒꯣꯜꯁꯦꯟꯅꯤ, ꯊꯔꯁꯗꯦ꯫ ꯊꯔꯁꯗꯦ ꯑꯃꯨꯛ ꯇꯞꯂꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯁꯒꯣꯜꯁꯦꯟ ꯍꯥꯏꯕꯗꯣ ꯁꯥꯔꯅ ꯈꯪꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯋꯥꯡꯂꯦꯟ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯣꯟ ꯀꯌꯥꯁꯤꯗꯤ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ? ꯏꯆꯝ ꯆꯝꯕ ꯄꯣꯠꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ꯫ ꯍꯣꯏ, ꯆꯨꯝꯃꯤ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕꯗꯣ, ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯁꯥꯒꯤ ꯂꯣꯟ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯩꯖꯔꯤꯕ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥ, ꯆꯠꯅꯕ ꯆꯠꯅꯗꯕ ꯀꯌꯥꯁꯤꯕꯨ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯤꯟꯒꯦ ꯊꯤꯖꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯪꯅꯗꯅ ꯑꯇꯣꯞꯄ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯩꯕꯥꯛ ꯀꯌꯥꯗꯨꯒꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯈꯪꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯥꯎꯈꯠꯄ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯇꯁꯦꯡꯅ ꯃꯗꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯂꯧꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯤꯇꯧ ꯇꯝꯕ ꯀꯧꯗꯕ꯭ꯔꯥ ꯁꯥꯔ? ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯌꯥꯁꯤꯗꯤ ꯃꯃꯨꯠ ꯇꯥꯅ ꯍꯥꯟꯅ ꯈꯪꯕ ꯑꯃ ꯃꯊꯧ ꯇꯥꯗꯕ꯭ꯔꯅꯦ? ꯅꯨꯄꯤꯁꯤꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯁꯤꯡꯁꯤ ꯇꯥꯕꯗ ꯋꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯨꯊꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯈꯣꯁꯦ, ꯇꯣꯄꯤꯛꯁꯦ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯁꯨꯝ ꯆꯠꯈꯤꯗꯧꯔꯦ, ꯑꯗꯣ ꯁꯥꯔ ꯀꯥꯏꯅ ꯀꯧꯕꯗꯣ ꯇꯥꯕꯗ ꯌꯩꯅꯗꯦꯗ, ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯀꯧꯅꯁꯤ꯫ ꯍꯦꯟꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥꯡꯂꯦꯟ ꯅꯥꯊꯔꯝꯕ ꯃꯁꯥꯗꯣ ꯃꯥꯡꯂꯣꯝꯗ ꯈꯖꯤꯛ ꯀꯨꯟꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯣꯜꯁꯨ ꯇꯧꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯆꯤꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯝꯕꯔ ꯈꯪꯗꯕꯒꯤꯔ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ, ꯑꯗꯨꯒꯗꯤ ꯌꯥꯝ ꯅꯛꯅ ꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯁꯅꯥꯁꯨ ꯊꯨꯅ ꯈꯨꯝꯂꯛꯏ꯫ ꯊꯕꯛ ꯈꯔ ꯆꯤꯟꯗꯅ ꯇꯧꯕꯅꯤ, ꯌꯥꯅꯤ, ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯣꯀꯦ, ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯅꯤꯗ꯫ ꯑꯗꯣ ꯁꯥꯔ, ꯗꯗꯥ ꯀꯔꯤ ꯋꯥ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯤꯔꯣ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝ ꯂꯩꯗ, ꯇꯞꯅ ꯂꯣꯏꯅ ꯍꯥꯏꯒꯦ꯫ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯈꯤꯕꯗꯨꯒꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯗꯨ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯁꯤꯟꯖꯒꯦ꯫ ꯌꯥꯔꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯖꯒꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯜꯂꯛꯄꯗꯨꯗ ꯍꯦꯟꯁꯅꯥ ꯇꯍꯥ ꯈꯪꯈꯨꯝ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯒꯅꯨ꯫ ꯋꯥꯡꯂꯦꯟ ꯐꯠ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥ ꯂꯂꯠ ꯇꯧꯗꯨꯅ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ, ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯀꯣꯐꯤ ꯀꯧꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯤ ꯀꯧꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯥꯊꯣꯛꯂꯝꯕ ꯆꯤꯟꯕꯥꯜꯗꯨ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯕꯨꯛꯇ ꯈꯜꯂꯛꯏ꯫ ꯃꯁꯤ ꯃꯤꯁꯦ ꯈꯪꯍꯧꯗꯅ ꯈꯪꯊꯦꯡ ꯍꯦꯛꯇ ꯊꯦꯡꯅꯩ, ꯀꯔꯤ ꯊꯕꯛꯀ ꯇꯧꯕꯖꯥꯠꯅꯣ? ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯐꯤꯕꯝꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ꯫ ꯃꯥꯒꯤ ꯍꯝꯕꯔ ꯁꯥꯏꯀꯜꯗꯣ ꯅꯣꯛꯅꯤꯡꯕꯅꯤ, ꯃꯁꯛꯁꯦ ꯔꯥꯁꯤ ꯑꯃꯗꯤ ꯍꯥꯞꯂꯤ꯫ ꯁꯣꯝꯗ ꯃꯄꯥꯜꯗꯅ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯁꯥꯌꯣꯟꯕꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯦꯟꯁꯅꯥꯅ ꯅꯣꯛꯃꯤ ꯇꯧꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨꯗ ꯀꯛ ꯆꯤꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯄꯤꯁꯨꯝꯗꯨ ꯑꯔꯩ ꯊꯥꯗꯅ ꯁꯨꯛꯂꯒꯅ ꯌꯦꯡꯂꯤꯕꯗꯨ, ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯊꯕꯛ ꯍꯥꯏꯗꯅ ꯆꯠꯂꯤꯁꯤꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯝꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯤ꯫ ꯃꯥꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯤ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤꯅ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯀꯌꯥꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯊꯕꯛ ꯈꯔꯒ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯊꯥꯖꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥ ꯄꯥꯔꯞ ꯋꯥꯡ ꯆꯥꯎꯔꯗꯅ ꯀꯨꯆꯨ ꯄꯥꯜꯂꯒ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯅ ꯁꯦꯠꯇꯣꯔꯛꯄꯗꯁꯨ ꯑꯗꯨꯝ ꯏꯄꯛꯇ ꯄꯛꯆꯕ ꯃꯤꯗꯨ ꯑꯣꯏ꯫ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯅ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯐꯣꯟꯗꯨ ꯀꯟꯅ ꯃꯦꯠꯂꯤ꯫ ꯁꯨꯅꯤꯁꯨ
ꯃꯁꯥ ꯍꯜꯂꯛꯈ꯭ꯔꯦ ꯈꯪꯕꯒ ꯃꯈꯨꯗ ꯁꯪꯒꯣꯝ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯃꯁꯥꯒꯤ ꯀꯥꯗ ꯍꯣꯠꯆꯤꯜꯂꯛꯏ꯫ ꯐꯣꯟꯗꯨ ꯀꯣꯜꯂꯨꯅꯦ ꯅꯪꯕꯣ, ꯐꯤꯔꯣꯜꯒꯥꯗꯣ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯁꯦ ꯅꯁꯥꯗꯣ ꯆꯣꯛꯊꯕ ꯐꯅꯅꯕ ꯁꯪꯒꯣꯝꯁꯤ ꯊꯛꯆꯤꯜꯂꯨ꯫ ꯊꯥꯖꯁꯨ ꯐꯣꯟ ꯃꯦꯠꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ꯫ ꯁꯪꯒꯣꯝꯒꯨꯝꯇ ꯉꯥꯏꯈꯣꯁꯦꯕ, ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯏꯃꯥꯗ ꯈꯠꯆꯤꯟꯅꯔꯛꯂꯤꯕꯁꯤꯅ? ꯍꯥꯏꯅ ꯒ꯭ꯂꯥꯁꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯊꯥꯖꯁꯨ ꯏꯀꯦ ꯀꯦꯁꯟꯅꯗꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯔꯛꯑꯅꯤ, ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ꯫ ꯑꯣ ꯍꯥꯏꯔꯣꯁꯤ ꯍꯥꯏꯔꯨꯁꯤ, ꯏꯃꯥ ꯇꯥꯔꯒꯦ꯫ ꯑꯗꯨꯕꯨꯔꯣ, ꯂꯝꯕꯤꯗ ꯊꯥꯏꯅ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯔꯛꯑꯦꯕꯀꯣ꯫ ꯃꯥꯁꯨ ꯂꯨꯍꯣꯡꯗꯧ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛꯇꯪ ꯄꯨꯟꯁꯦꯅ ꯍꯥꯏꯔꯛꯄ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯏꯃꯥꯗ ꯒꯤꯔꯤ ꯇꯛꯂꯤꯁꯦ? ꯃꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯕꯩ ꯑꯣꯏꯔꯦ ꯅꯪꯅ ꯈꯠꯂꯤꯁꯦ? ꯑꯁ, ꯋꯥ ꯃꯔꯛ ꯊꯠꯆꯤꯟꯕꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯑꯩꯅ꯫ ꯂꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ, ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯨ꯫ ꯍꯥꯏꯔꯛꯑꯣ, ꯃꯈꯥ ꯀꯩꯗꯧꯔꯕ? ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯕ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯣꯏꯗꯦ ꯂꯩꯇꯦꯅ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯒꯤꯕꯣ? ꯅꯠꯇ꯭ꯔꯒ ꯁꯣꯔꯣꯛꯇꯒꯤ ꯑꯔꯥꯛꯄ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ꯫ ꯏꯃꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ? ꯑꯗꯣ ꯁꯥꯌꯣꯟꯕꯒ ꯆꯠꯃꯤꯟꯅꯁꯤꯔ ꯇꯧꯕꯅꯤ꯫ ꯆꯍꯤ ꯂꯤꯔꯒ ꯀꯅꯥꯝ ꯈꯪꯅꯗꯦ ꯍꯥꯏꯕꯗꯨꯗꯤ ꯏꯀꯥꯏ ꯇꯧꯕꯅꯤ꯫ ꯁꯨꯅꯤ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯤ, ꯅꯣꯛꯃꯤ ꯇꯧꯅ ꯃꯤꯠꯆꯤꯋꯣ ꯀꯩꯋꯣ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯏꯆꯥꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯃꯔꯝ ꯂꯩꯔꯤꯗꯅ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ, ꯀꯣꯛ ꯆꯠꯃꯤꯟꯅꯧ ꯀꯩꯅꯣ? ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯃꯥ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯦꯔꯥ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯌꯥꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯤ, ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯔꯒ ꯉꯥꯏꯁꯤꯟ ꯑꯣꯏꯅꯗꯧꯕ꯫ ꯅꯪ ꯕꯕꯥꯗꯁꯨ ꯏꯃꯥꯅ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒꯅꯦ ꯅꯄꯥꯒꯩꯒ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯔꯗꯕꯅꯤ, ꯀꯔꯤꯒꯤ ꯋꯥꯔꯤꯅꯣꯅꯦ? ꯊꯥꯖ ꯍꯔꯥꯎꯖꯩ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ꯫ ꯑꯩꯈꯣꯏ ꯃꯥꯇꯅꯤ ꯅꯨꯡꯁꯤꯕꯅ꯫ ꯊꯤꯗꯥ ꯃꯁꯤꯗꯤ, ꯑꯗꯣ ꯉꯥꯏꯈꯣ, ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯍꯧꯕꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯣ? ꯋꯥ ꯑꯃ ꯂꯩꯕꯒꯨꯝꯗꯤ ꯃꯥꯜꯂꯤꯅꯤ ꯏꯃꯥꯗꯤ, ꯋꯥꯈꯜ ꯐꯅ ꯈꯟꯕ ꯉꯝꯗꯦꯀꯣ꯫ ꯃꯣꯏꯒꯤꯕꯨ ꯃꯔꯤ ꯃꯇꯥ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯊꯥꯖꯗꯤ ꯍꯦꯟꯅ ꯈꯟꯖꯦꯟꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯏꯔꯝꯒꯅꯤꯗ ꯏꯃꯥ, ꯌꯥꯝ ꯆꯝꯅꯁꯨ ꯎꯏ ꯑꯉꯥꯡꯗꯣ꯫ ꯑꯩꯅ ꯂꯩꯔꯛꯄꯗꯨꯗ ꯆꯤꯡꯅꯕꯒꯤ ꯃꯇꯧ ꯑꯃꯠꯇ ꯎꯔꯛꯇꯦꯕ꯫ ꯁꯥꯌꯣꯟꯕꯒꯁꯨ ꯄꯥꯛꯅ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯕ ꯎꯗꯦ꯫ ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯏꯆꯥꯒꯤꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯤꯁꯦ꯫ ꯅꯪ ꯕꯕꯥꯁꯨ ꯍꯜꯂꯛꯂꯅꯤ, ꯏꯁꯤꯡ ꯑꯁꯥꯕ ꯑꯝꯇ ꯊꯥꯡꯒꯠꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗꯨꯅꯦ ꯍꯦꯟꯁꯅ ꯒꯦꯠꯇꯣ ꯍꯥꯡꯂꯒ ꯇꯥꯍꯥ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗꯨꯗ ꯁꯥꯌꯣꯟꯕꯒꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯕꯗꯨ ꯎꯔꯛꯄꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯉꯜꯂꯤꯗ ꯉꯁꯤꯗꯤ, ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯍꯨꯔꯥ ꯂꯅꯥꯗ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤꯅ ꯈꯨꯟꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤꯅꯦ꯫ ꯁꯣꯜꯂꯒ ꯃꯪꯒꯣꯜ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯑꯀꯣꯏꯕꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯀꯣꯜꯗꯨ ꯑꯣꯛꯈꯠꯂꯤ꯫ ꯍꯜꯂꯣ? ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯅꯨ, ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯗꯨꯒꯤ 50% ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯅꯪꯉꯣꯟꯗ ꯌꯧꯔꯛꯑꯅꯤ꯫ ꯐꯔꯦ, ꯐꯣꯟꯁꯤ ꯇꯣꯏꯅ ꯇꯧꯕꯤꯔꯛꯀꯅꯨ, ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯅ ꯊꯥꯡꯖꯤꯜꯂꯛꯂꯕ ꯈꯣꯡꯊꯥꯡꯅꯤ, ꯃꯁꯤꯗ ꯑꯩꯅ ꯅꯤꯡꯍꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯇ꯭ꯔꯁ ꯃꯤ, ꯌꯥꯔꯦ ꯊꯝꯃꯣ꯫ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯤꯕꯅꯤꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯅꯥ ꯇꯥꯈꯤ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯗ꯭ꯔꯕꯗ ꯃꯃꯥꯡꯂꯣꯝꯗ ꯇꯥꯍꯥ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯁꯥꯌꯣꯟꯕ ꯃꯥꯒ ꯃꯥꯌꯣꯛꯅꯩ꯫ ꯍꯦꯟꯁꯅ ꯁꯥꯌꯣꯟꯕ ꯎꯕꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯈꯪꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯟꯕꯗ ꯍꯨꯃꯥꯡ ꯅꯄꯤ ꯀꯥꯡꯂꯤ꯫ ꯁꯥꯌꯣꯟꯕ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯃꯈꯨꯠꯇꯨꯅ humzinꯈ꯭ꯔꯒ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯗꯤ ꯃꯤꯠꯌꯦꯡꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯇꯧꯅ ꯍꯪꯂꯛꯏ꯫ ꯅꯪꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯀꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯅꯅꯤꯡ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯌꯨꯝꯗ ꯍꯜꯂꯣ, ꯅꯪꯒꯤ ꯁꯖꯠꯇꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯟꯁꯅꯥꯅ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯁꯔꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯉꯁꯤꯗꯤ, ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ?
ꯍꯥꯏꯔꯤꯕꯅ ꯑꯃ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥꯁꯤ ꯈꯣꯏꯗꯧ ꯂꯪꯈꯠꯂꯤ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯉꯣꯟꯗ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯅꯤ ꯅꯪꯒꯨꯝꯕ ꯆꯤꯟꯗ ꯄꯪꯉꯥꯡ ꯉꯥꯡꯂꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯕꯣ ꯑꯁ ꯀꯩꯅꯣꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯊꯕꯛ ꯍꯜꯂꯛꯄꯁꯤꯗ ꯋꯥꯅꯒ ꯋꯥꯕꯒ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯤ ꯅꯨꯄꯤꯁꯤꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗ ꯃꯇꯧꯁꯤꯗ ꯁꯥꯌꯣꯟꯕ ꯁꯥꯎꯅꯤꯡꯕꯅ ꯅꯨꯄꯤꯗꯨꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯕꯥꯔꯇꯤꯜ ꯑꯃ ꯃꯈꯣꯡꯗꯨꯅ ꯁꯥꯐꯨ ꯑꯃ ꯌꯥꯎꯅ ꯂꯥꯛꯇꯅ ꯀꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯁꯥꯎꯕꯗꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯕꯥꯔꯇꯤꯟꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛꯇꯨ ꯍꯦꯟꯁꯅꯥꯅ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯥꯏꯗꯅ ꯊꯣꯡꯂꯤ ꯁꯂꯥꯠ ꯁꯦꯝꯅꯕꯅꯦ ꯍꯥꯏꯗꯅ ꯊꯕꯤꯗꯨ ꯁꯣꯏꯔꯤ ꯖꯨꯂꯤꯁꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯍꯣꯅꯔ ꯔꯥꯏꯝꯁ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯅꯥ ꯉꯥꯟꯕꯁꯨ ꯐꯤꯖꯥꯎ ꯑꯃ ꯏꯜꯂꯒ ꯆꯪꯂꯛꯏ ꯁꯅꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯅꯣꯅꯦ ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯉꯀ꯭ꯔꯥ ꯑꯃ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯌꯣꯜꯂꯝꯃꯤ ꯃꯗꯨꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯖꯤꯜꯂꯤ ꯁꯂꯥꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯏꯁ ꯇꯤꯟꯕꯨ ꯆꯨꯝꯂꯤꯗ ꯏꯄꯥꯗꯤ ꯆꯥꯛꯀ ꯈꯪꯂꯥꯃꯦꯛ ꯂꯥꯝꯈꯠꯂꯛꯏꯅꯦꯍꯦ ꯁꯂꯥꯠꯀꯨꯝꯕꯁꯤ ꯅꯣꯏ ꯁꯥꯔꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯔꯥꯎꯖꯔꯅꯤꯗ ꯅꯣꯏ ꯁꯥꯔꯅꯗꯤ ꯍꯦꯟꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯁꯅꯥ ꯉꯥꯟꯕꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯆꯠꯄꯗꯣ ꯅꯪ ꯁꯥꯔꯒ ꯑꯩꯒ ꯌꯥꯎꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯊꯟꯗ ꯂꯩꯍꯧꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯁꯤꯔꯣ ꯍꯦꯟꯁꯅꯥꯗꯤ ꯈꯪꯗꯕꯅꯤꯅ ꯍꯪꯂꯛꯏ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯄꯥꯕꯣ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯅꯣꯏ ꯁꯥꯔꯒ ꯊꯕꯛ ꯍꯦꯛ ꯍꯦꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯧꯔꯤ ꯃꯗꯨꯒꯤ ꯅꯪ ꯁꯥꯔꯒ ꯑꯩꯒ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯑꯣ ꯌꯥꯅꯤꯗ ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ ꯑꯩ ꯑꯗꯨꯝ ꯂꯩꯔꯝꯒꯦ ꯄꯥꯕꯣ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯈꯟꯅꯔꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯅ ꯆꯥꯛꯇꯨꯁꯨ ꯊꯤꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯤ ꯏꯍꯦ ꯒꯨꯂꯤ ꯑꯃ ꯆꯥꯗ꯭ꯔꯤꯅꯦ ꯄꯥꯕꯨꯡꯗꯤ ꯃꯗꯨ ꯆꯥꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯇꯨꯝꯃꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯅꯣꯏ ꯁꯥꯔꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯈꯣꯟ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯄꯥꯕꯨꯡ ꯂꯣꯏꯔꯒ ꯆꯥꯕꯤꯔꯝꯃꯨ ꯍꯦꯟꯁꯅꯥ ꯇꯜꯂꯁꯨ ꯇꯟꯅ ꯄ꯭ꯔꯕ꯭ꯔꯞ ꯀꯥꯈꯠꯂꯛꯂꯦ ꯊꯣꯡꯒꯗꯨ ꯁꯕꯥꯛ ꯐꯥꯛꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯦꯟꯁꯅꯥ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ ꯁꯥꯔ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯕꯤꯔꯗ꯭ꯔꯥ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ ꯃꯃꯥꯏ ꯐꯥꯎ ꯑꯣꯟꯁꯤꯜꯂꯛꯇꯦ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯍꯦꯟꯁꯅꯥ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯁꯥꯔ ꯆꯥꯛ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯤ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯏ ꯃꯤꯠ ꯄꯨꯡꯁꯨꯛ ꯁꯨꯛꯅ ꯌꯦꯡꯂꯛꯏ ꯈꯨꯝꯗ꯭ꯔꯤ ꯈꯪꯂꯗꯤ ꯀꯣꯛꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯈꯣꯟꯗꯨ ꯇꯥꯅꯤꯡꯗꯦꯅꯦ ꯍꯦꯟꯁꯅꯥ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩ ꯁꯥꯌꯣꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯊꯩꯗꯨꯅ ꯊꯣꯡꯒꯥꯗꯨ ꯃꯈꯨꯜ ꯊꯣꯛꯅ ꯍꯥꯡꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯁꯅꯥ ꯃꯥꯅ ꯊꯣꯡꯗꯨꯗ ꯄꯥꯏꯔꯒ ꯂꯩꯕꯅ ꯅꯨꯄꯥꯗꯨꯅ ꯏꯜꯂꯛꯄꯗꯨꯗ ꯃꯈꯨꯠꯇꯨ ꯆꯞꯈ꯭ꯔꯦ ꯑꯌꯣ ꯅꯥꯕ ꯍꯦꯟꯃꯟꯕꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯄꯤ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯛꯏ ꯁꯞꯈꯤꯕ ꯃꯐꯝꯗꯨ ꯍꯨꯕꯥꯠꯄ ꯃꯈꯩ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯌꯦꯡꯉꯤ ꯍꯦꯟꯁꯅꯥꯗꯣ